Inesmok the Ming Tabri Basumbo Yunam Anuradha de Bine Konan Krumzari. Housek Marui Babauda Mio Ani Hakit Bagi Kes and I Sinaragani Haina to Minister Wakam Sana High Cray. Brexit Bharat at the rate of 2047 and its relevant pillar Ki Matangda Special Outreach Program Pangto Cray. No NRC update, no census haiba wapam state assembly na whatever Lauduna Center the Tagadabani Hanya civil society organization singna the directly. Loinana Irana Indian flags tanker sink Strait of Hormuz Lanet Bay Ahlagani. House of Pausan and Bizari. Winger Yauna Gari Omda Sakibadaki Kinepto Kiba, Nupi Angang Yauna Mio Kumato Ngase Ayuk Angan Bada Tadora Cray, Adubu Sakang the Basina Paragapu Kiba, Mio any Amati Halaga Hundoklamle, Sugumatong Singasida, Hongi Todang Puriba, Govindas Kontozam, Yamna Nuai Kidre, Manipurasi, Mi Labor Yabama Pambo Oiraktre, Kanadagle Hana Pondo Cray, Masagaloniana, to Minister Yumnam Kamsana, Equipunamba, Kautona Cray, Hina Pendaba Pondo Cray. Manipur Legislative Assembly ki ngasigi mipamda Congress ki lusingba kembega chandrna Ukron district ki sina kaithel maikaida thokliba wathoklan thok sanga duge matagda khalakpa calling attention mosana magi pakhom piraduna chief minister na haiki mioi kumatoi kinapto kiba masung atopa kangbo amana mioi ani phakebage matangda ngarang numidang supa bangloda watana ke Deputy Chief Minister Namchakib Gengasu Kerakhana Pau Phonaki Adubo Mio Kumatoi Amadi Thaduraki Aduga Anina Sina Pangle. KSC Anayada Sinarakadini Lakitaba Singi Imung Manungi Mio Shingda Logi Matungina Pipam Topa ex Gracia Piragani. Asigumba Makangi Todok Sangase Amohana Tonda Namahonagani. Calling attention Mosanda Duki Pakompiredna Home Minister Gobinas Kontosana Hai Ngaranga Yung Pung Tademakai Aduaida Tawai Kuki Velesta Nagani Chingnaba Mio Karasanglake Amasung Tawai Health Rest Popi Tabaga Mari Lainana Kangpok Mayam Ama Mai Tadulamki Aduga Loinana Mopom Adudagi Mio and Ifaraga Poki Mana Makatana Haiki Numidang Warangi Matamda Sankai Village da Tonga Tongamba Gari Home the Lakpa Tangkungi Mio Kumatoi Amoke Nepto Bagi Pau Punki Makoibo Kanana Bagi Damata Sangba Security Force Ke Personal Ching Nupising Nothing Duna Sanganki Day Madugi Matung Numidangi Pung Tarumakai Dagi Pung Mapanta Aduai Pauba Mapitel Hills Rens Tanumai Kamnarake Nomai Kamnaba Aduda Lalmintang Hauke Hini Pu Kauba Tawai Village Ki Mio Amamokonda Nomai Maruna Panduna Soke Mahak Hause Kangpupi the Labor Community Health Center the Lyingly Minister Resina Makatana Hai Tangkungi Mio Kumatoi Pazanki Badu Pung Anigi Manungda Tadok Laktaba Taragadi Makuina Lorapa Waraki Matungina Tabak Satagani Haina Manipulanga Kangalaki Numidang Warang Minister Yauna Governor Unaduna Tabak Thorakliba Anova Iranka Asida Suge Kader Singh Yaubra Yangsinaba Ministry of Home Affairs da Sine Kibaleki Minister Nahai Makoi Kumatoi Adu Lotlaga Tamlaga Mapam Kangbangam Ki Adu Bokuki Mioi Ani Adu Tadurlagadi Makoi Kumatoi Adu Asoy Angam Yaudana Tadorokani Haina Kangalaki Madamdi Sum Temzilakpana Marampo Oiraga Lanmi ke Kangbu Amada Sinaduna Makoina Pazilaga Tamleba Mio Kumatoi Adu Atopa Mapamda Taidu Kidanaba Koishilaga Tamki Matawasuna Makoi Kumatoi Adu Tadu Hanbangam Ki Panbayabadi Asiba Haksang Oina Pankraba Mio Ani Adudi Tawai Biles Dagi Tengenda Baite Apopagi Ming Lake Kidraba Sen Pau Sankai Kuldagi Tangboi Mang Kongsai Jahi Kuntramanga Apopagi Ming Gaipau Kongsai Kawi Hairi Ngarang February ge tang taramatoi ge assembly miphamda Manipur ge khwaidagi maru aiba wafam issue ama oiriba census ge maramda pukatuna house da khana naina kibada saruge yakiba punama posanjoi ahanthemna thagapa phondorakle mana makhatarakpada Manipurda NRC hana tawraga mito bhaibadi elegant immigrant sing mapung phana masakhangdolaga makoidu magi marebakta Halangkraba Matungda census Tobio Aikoi census ke Mayuk de Lebanate no NRC no census Hana Democratic Oiba Kongsang Sangsen Bada Police na Miam da tear gas Kapsin Dona Aso Apan Hangang Kibatok Doktu Kana Yaning Daba Pongdorakli Census ki Iau Ase Tunglam Sat
kannanabani lamhen tu henba ka henba thabak toba nate khongjang loi singbo hena pungning thawakadabani aikhoi ase kana amatagi maranai nate aikhoi punamakini haina thamlaklei mana makha tarakpada hojek 12 suba assembly ke Tare lakh suba mi phamasida census yaithongnaba assembly na chapchapa warep lauduna union government ta taxel hongtrabade mathang tha April dagi first phase oina house listing ka amadi village survey hauragani census NRC SIR amadi delimitation ta karino haibase yamna kumna khananainaba masige profound oiba knowledge lehogdana lenga ngehang ke yana ba assessment policy oina tohunkiba taragade aikoi gitungda lakadaba mioi singna aikoi se hingubage kanadre aikoi sizak kharge haizaba yana tola tarba ningba kairaba khwaidagi sonba khunai ama maru hulambaga pangkhak oherabgani haina sanjoina thamlakhi Housing Union Government State Asadagi Elegant Immigrant Sing Mapung Pana Kangdong Naba NRC Tose Haiba Yadrabadi Indian Constitution Ye Makada Mitop Elegant Immigrant Sing Kangdong Naba Singda Bigba Kari Karamba Sakti Upai Labeke Haiba Akanga Hishingna Madam Sana Kanghong Nabage Tangai Pade Haiba Wapam Tamlaki Sanjoina Landamba Asage Akanga Hishingi Poning Sing Saladuna Indian Constitution Ge Party 11 Ge Chapter 2 Na Piriba Administrative Relations the power of the union to confer powers on the state in certain cases Makada Article 258 Clause 1 Piriba Sakti Makada State Assembly na legislation ama semduna matam sangzarabasu lamda masatigi elegant immigrants sing mapung pauna khandoktuna mage marebakta halankeba yabra haiba wapamsu honorable MLA singna mage lengang na ngangna biba yabra habadu mari lena ba punimaki puning singslakri Okron district ke Sangkai Kholdaki kuki lalhobani chingnaba singna phajinduna thamlamba tangkol khunja kumathoi ngase ayukte da kaidana thadurakre masakangdaba lalobana phakiba kuki khunja ani ngase sine phangkre hariba thodok ase Okron district ki thoi village da kuki ki khunja ani isang pipe semba sakhibadagi thiba khangdana lairakpadagi kuki amadi naga ani ge marakta mungnaba thoklakpadagi tata wenga da lakpa tangkul khunja kumathoi adu kuki lalhobani chingnaba singna phajang khebani thawong adudagi hena akanba mungnaba ama lakpadagi nakal ani ge marakta khuthona khe phajang khraba khunja sengka adu thadurangnaba lengaka amadi kuki amasung naga ki lup singka wari sanaraba matung ngase ayu nongalamdai pung marirom tarakpada thadurakkhebani Nakalamramda kuki ge khunja ani isang pipe semba chatke haiba ani ki thawai yautraba haksang ka oina thengnakhibaga loinana kuki singna thodok ase NSCM IM na chathabani haina maran sebaga loinana ngasi sangkai khol maikairamda amu hanna nakalani ge marakta khuthongna khe khuthongna bage thodok aduda pau asina phangba phawda aso pa yauba leite hairi Government of India Central Bureau of Communication Ministry of Information and Broadcasting Resident Office Impala Sindona Bixit Bharat at the rate of 2047 and its relevant pillars ke matangda special outreach program software ama pukramba Mamanglaikai Community Hall da ngase pangthokre Tharamadu South Eastern Asian Studies Manipur University ke Head of Department Dr. Sanglan Maistam Sanjembam Brukhambam Gram Panchayat ke member P Ibecha CBCRO Impal ge FEO is Deepak Kumar Sharma amadi Pukrambam Athletic Club ke President L Tombana athoba mitonglen sing amadi wangangloi oina sarugya ke tharomda songenda drama division ge impanel artist na Tonganba jagoi isai kya utna aying basangi puning singki loinana jagoi isai ge khutangda bixeda baraki matangda India government na pakhaliba tharangki matangda utki amadi awareness piki loinana bixeda baraki matangda
पांथोखिबा क्विज दसु मकोंग मथंग तारबसिंगदा सर्टिफिकेट अमदी कैश प्राइज पीटुना इकाई खमनाबो उठखे थरम अदुगा मरी लेनना FEO एस दीपक कुमार शर्मा फोंदोखिबदा इंडिया गवर्नमेंट पाइखलिबा फ्लैगशिप प्रोग्राम सिंह असी मियामदा खंगन बगल लोइनना एवेयर ओइननबा अमदी इंडिया गवर्नमेंट बिक्से भारत के थमलिबा पंदम असे माइ पांगनबा थरम असे पांथोकपनी अदुगा लंबी थोंगसी मफम खरदा फरगा lemhoriba atai mafam pa ayambada phatragadi lambi thong phare haibe yaroi maramsina police making tauriba amade exercise tauriba politician sina lambi thong sembi ba matamda mafam khudimak chap manana sembi ragadi state ase thong manana chakle haigani haike Family may am ni na pergi Jakarta pergi development asal kelas ada pergi waktu kena pergi skim mereka punya pakai lagi skim situ di kopi sudah pergi mau bisa balas segitu saja. No NRC update no census haiba wapama asi state assembly na warep lauduna center lengak ta tagadabni haina tongan ba CSO taramarige apunba civil society organization CSOs kangleipang na Manipur lengak ta demand tawrakli kaisampata leiba ipsage office pangthokiba paugi mifama amada civil society organization kangleipa ke wangang loi nahakpam santana hai Saturday Assembly asage ngarang phamkhiba mifamda Chief Minister na SIR tawraba matungda yungkok thigani census tawna matam khasaktang watli haina house da phungdokiba asi state asage miyamna tawriba demand ka tayona bukum tawri SIR ga NRC ga kariguma mari amat leinade SIR na tawriba asadi state asida samkakpa yauna sinmi oina leiba voter list da Jankraba Singbo Kangdolaga Loktopa Kaktane Haike Miamna demand Toriba Asidi NRC ni Haiba Wapam Santana Tamladuna NRC Asi update Tauraka Kumzali Singani Amadagi Natragali Singani Taramatoi the Gili Singani Kumangagi December ge Tangkuntra Matoi Pawada Priest Taukraba Sansas Asige Mamangda Anoba Citizen Care Yausing Krage Haibadu Kangdokse Haibani Sathariba Assembly mi pampa asida miyamna demand tawribase karino haiba khangna khana haningi miyamna pamliba ase voter revision tawban nate citizen asengba ado masa khangdo pani phungdokhe 1969 da Arunachal gi ahanba census tawgimni 1960s da Jammu Kashmir gi census tawdana matam kuina irang lei haina thamgi ngasi mak assembly da virtual hoina Deputy Chief Minister amadi MLA tarena virtual hoina yauraga leiribase Manipur da irang loidri aibagi khudamni aduna Manipur da usi mak mikok thiba census tawbose delay tawnaba assembly jina warep lobi aibase sima tangaise aduga Manipur da tholibi irang asana maramoira lansana duna leiriba IDP shingbo masamasage yumda hanzalangane haibagi waphamasi mami samjalagle adubu lengata hausak phawba thazabdi thamli karigumba lengana hanjalhandaba taragadi lamdama sedaleriba CSO miyamga pulaga kari tawba yabage haibadu khanaragane haina meeting council na morege president mayanglamam thoibana phongdorakle wapama sing ase meeting council manipurna sanduna Imphal West ke Langon Zone 3 da hangleba alternate housing complex rural camp ta pangthokiba meeting council manipur ge contractor soba mapokumangi tharamda phongdokhibane Mauna Makataratuna High Megi Tanka Homdagi, Lissangani Kulumdoidagi, Tolokhiba, Lanta, Aduna Maramborega, Lanjanaduna, Tongamba, Mapamda Hangba, Relicam Talariba, Kudimag, Puminabaga, Loinana, Mite Council, Manipurgi, Mapokomonta, Asaketansa, Lauraka, IDP Shingi, Masamasage, Mayumda, Hansalangani, Haibage Matanga, Wapamka Hanake, Loinana, India Gamena. Mars tha phawgi manungda IDP sing masamasage mayumda halalagani haibagi thazaba pikhiba adu hauzekso IDP singna nongmadi hanjalhangani haina thazaraga lady adu wafam adu hauzekti mami samjalakpa ubada kari tawpa yai haibagi matangda khananaba tanza lominabani Loinana Hosek Ladiba Chief Minister Yunang Kamsana Luchingba Anoba Lengaka Asina Anoba
mayonta amada purakani haibagi thazaba lai loidana lairiba miyamnasu athubada changanaba haijari karigumba hairiba wafamba ase thawaidana athubada changanabagi khongtang paikhalakta taragadi CSO miyanga pulaga kari tawai yabage haiba khanagani haikhibaga loinana iramdam ase yam pixel ai aikhoi punna gyan taba wakhan taminaba matam oire phongdokhe रोकते चोंगब मतम जिवाउद ज्ञान ताद्रगदी अखोई ज्ञान ताबगी मतम मदो लैत्रब्राइन खंजै अदुना सिविल सोसाइटी ऑर्गेनाइजेशन इमालुप कयाना अखोई बु मियोइबगी मिनुंगसी उत्पीदुना अतुब मतमदा मणिपुर की ngमखै ngakna nabagi damak to thabi waibse masi ware mama logdorisa mayamna sojok pibi wadanai sumaina thamjage World Kidney Day 2026 ka mari lainana nomagi oiba free health camp ama Department of Nephrology RIMS Impal na Sintuna Kangpopi district ke manung chanba Mainemp Kabui Village Community Hall danga se pangthokre Tharom da ENT medicine da othroge tonganba Dr. Taramangana Sarugya duna nomagi oiba lemna laim bagi thorampa ama so pangthokhi loinana Mainemp Kabui Khol Bungte Chiru Kaino ayokpa kabui khulgi khunza sahum lemna layang bagaloinana mathau taba testing show lemna tawki amadi hidak sing su lemna pikhi tharungi sarukama oina kidney health for all caring for people protecting the planet haibathimda kidney nadana amadi sectiona haksang phana thamduna punsi sangna lainaba awareness program amadi lemna layang ge tharamba masu pangthoki tharamda Department of Nephrology RIMS Impal ge head of department Professor Dr. Takalambam Brosent, former head of department, Professor Dr. Lokrak Pamba Charachandra, Assistant Professor Dr. Jimmy B. Huland, Wainemba Kabui Village ke Kulakpa, Benjamin Golmai, Kunpu Gonga Pona, Atoiba Mitunglen Sinka, Amade Wangang Sing Oina Saruki Yaduna, Mioibiki Punsi, Sangna, Labada Kidney, Hariba Organasi, Masapana, Laitaba yade amadi kidney masamau fana lainadaba pauta kayadu pikhibaga loinana tawgadaba tawroidaba kayage matangda wangangduna saru yakhiba singna punna khangmina khe tharungi sarukama oina tharomse pangthokpada amadi layengbagi tharamda asoba thawtangka lawkhiba miyoi singda momento singke pidunai kai khumnabu utkhe tharunga mari lainana IIT Roorkee Uttarakhand Delegate Professor Dr. Z.D. Ranching Chung RNA Pondor Kibada Manunka Hanjana Leiba Wainem Kol Amadi Akoibagi Kunza Singna Ana Eyek Leragasu Hospital Chatpa Ngamdabagi Awaba Mayunaba Kya Tenaba Amadi Mating Laitaba Kya Ado Matenka Pangnaba Pandamda Tharam Se Pangthopani RIMS ke akhangka aising na mafam se da lagtuna anaba laying biba haininga letana thagali matung tabada su khudong saba bina biragadi henna nungai gani haina su apel tawkhe Campaign for Just and Fair Delimitation se abdina changselapa khongjang sing apunba iraipa ke mahiroi Sinpanglof AMS na mapung phana sawakani haina AMS Head of Office Manipur gi chirol amana phongdoragle Sedona sina hai Manipur India ge awang nongpok sida de laiba ngamkhai state ama oibana ngamkhai samban matik chana leitaba maramna tongan ba laipak maru aina Myanmar amade Bangladesh ge miyoi kya ama changsilaktuna Manipur gi population unnatural oiba mongda hengale haiba mamang ke census na takre Adomo Oinamaksu Aranba census amadi name kaina Sangsilakla mitop mian chasing ado khandrok tingai sereksida lisangani kumathoige census COVID-19 namaram boiraka matam chana pangthopangam khidaba ado handak chahi ki April thadage hauragani haina Ministry of Home Affairs na lauthokiba laibak thibani haina AMS na lawi Megi tang ahum lisangani kulum doidagi ngasi power state asida tangdu laitata na lairiba sesu elegant immigrant singna thohan bani maramasina
Mapalamdiki lona yadaba maungda sangsilagliba mitomian chasing asi NRC natraga masiga manaba mechanism ama putoktuna mitop sing khandoklaba matung sansas ase pangthopiwa haibasi AMS amadi ZFD ki dimane AMS amadi ZFD na sansas pangthopage mayukta leite hausik manipurda ising isaugum leptana hengalagliba mitop mian chasing ase hana khandoklaba matungda sansas tawbiyo haibani ngasi lamdam asigi tangdu leitadriba phibam ising isagum hengalagliba mitop sing khandoktana amadi IDP sing mayumda hanjendriba jarakasida census toba matang matam chade maramasina AMS amadi ZFD na changsilagliba NRC tawdana census toba yaroi haibasi demand ase phangnana bohonabada Manipur da ladiba yellow puru kudimana sarugya biu amadi mating pangbiu haina AMS ki maikidagi appeal tawraklei Assam Rifles ki Miyang Makada Homeland Institute of Security Management LLP na tatharakpa full-fledged security training loishin khibagaloinana certificate amadi placement sing kusinakre Impal gi Kabulekai da Leiba Sanjivani da pangthopa thorampa aduda 90 sector Assam Rifles ki commander Brigadier Prayus Kumana atoiba mitungwaina sarugya ki hairiba thoram asi Assam Rifles na lamdamba asige nahasing professional skill piduna asangba mi ama oina nabage satharapage sadokama oina lamdam asige security oina thabak tawningba naharon singgedamakta chathakibani nupi ama yauna punna mioi nifutare na saruya duna sathakiba training aduda mai paklaba kudimakta certificate kaloinana makoina thabak tawgadaba singi se sukusinake taronga mari lainana Brigadier Prayus Kumana naharonbo pungning thagolaktuna wapam kya phongdokibagaloinana Homeland Group ki Director RK Babluna asugumba training program pa ama pangtongnaba honabada Assam Rifles na lawragliba thawdangbo thagapa phongdoke anyway mobirakpa koina tawjaningiba sumaina skill amadi employment generation tawningiba koigi Homeland Group ke idea sibu koigi koina khanjari posu mamphaunan baje se Assam Rifle koigi Ajiar Sarpu yamtina aina thagachai na aina pongdokse Irana Indian flag tanker sing Strait of Hormuz lana chatpaya halagani haina Indian government ke source amana phongdokrai Thau season abada malenge ahunsuba lebak oriba India ke maikaidege phongdokibada lebak anigi foreign minister sing haugiba nume kharani singda ahumla khananaina khrei khwaidege akonbada khanaki ba aduda India ge emergency ngapigani energy ge matang amasung soida ngamdana tanker sing sananabage matang khanaki masidege hanba makatabadi hausege oina haibada kharanga malle haina foreign ministry ge wangangloi Ranti Zaswalna media da phongdoke ngasi sagon sanumita Swiss Max tanker Sanlong Saudi crude puraga Strait of Hormuz landuna Mumbai port yeurakre hairi foreign flag tanker India da yeurakadaba tanker anisu ikui kuidringai Strait of Hormuz landthokre hairi haukiba lebak popanumita India amasung ki Iran ge foreign minister anina telephone da wari sanaraba matung ki Irana Indian flag vessel sing soidangamdana chananabage thazaba pirakibane haina paugi sources na makatari hausekaroi bada maroi ba pau mona pisade mioi ani hakibage case NIA da sinaragani haina chief minister Wycam sana haikre Brexit Bharat at the rate of 2047 and its relevant pillar ki matang da social outreach program pangthokrai. No NRC update, no census haiba wapam state assembly na warib lauduna center da thagadabani haina civil society organization singna demand tawlai. Loinana Irana Indian flag tanker sing Strait of Hormuz lana tapaya halagani. Imes PAODAM asig de matang sa daloy sari miyang tabiri besang pamukana krum sari.